Akasban Imphal Nayani Devi ne pau pajari ahan bada maru oiba pau Raja sida ning tham tha changlak pagal loina na ingbagi chang hengalakli Ukhrul jila da ayuk angan bada untare hairi Thawbal jila ki police station na konba mafam singda motor vehicle gi ek thwai dona gari thawbu singi mathakta drive chatharagani Delhi police na national capital region da thi humbagi thabak chathabada hingsa gi thabakta singda chenabani haiba geng khupu amagi miyoi tarataruk phare amasung Rashtrapati Draupadi Murmu na Russia gi Rashtrapati Vladimir Putin ga ngarang unaduna wafham kaya khanakre Raja sida ning tham tha changlak baga loina na ingbagi chang hengalakli Ukhrul jila da untarak padagi ingbagi chang khanghen hengal e ngasi ayuk jila sida ingbagi chang Celsius degree taruk oikhi mazhi matang da khoigi Ukhrul pami paumi gi paudam ama aying basi matang henchilak tu na Ukhrul da ayuk anda un thengda basi haure chahi atai ka kumsi changtam narede ayuk anda un thengda basi kumsi na khitang gan ba ui ngasi ayuk nganda khwaitaki ingba temperature si 6 degrees Celsius oye Akaswani Imphal ki bawki tumak Ukhrul tagi soting shimre Amaromda India Met Bibhagna Hairi Manipur Nagaland Meghalaya Assam Mizoram Tripura Himachal Pradesh amasung Orissa da lagliban umin ini asida lechil kungna thaba amadi ingba mayung nagani Weather Agency sina makhatana hai laibak asigi Haryana Chandigarh Delhi Jharkhand Orissa amasung Punjab ta ngasi kai hena ingbagi phibam legani Thawbal jila ki police station na konba mafam singda motor vehicle ki ek thugai duna amadi school amasung college gi mahiroi singna chahi sudana gari thawba singi mathakta drive chatharagani Jila Chief Superintendent of Police Manoj Prabhakar M na thokpa cherol amagi matung ina laglibani thokaba numitagi drive chatapa horagani drive asida motor vehicle ek thugai duna gari thoba license paidana gari thoba chahi sudriba mahiroi singna school amadi college gi uniform selaga gari thobana chingba yengsingani Police na paikhalakliba thabak asida mahiroi singi mamam pa yauna miyamna mateng pangbinaba Sri Manoj Prabhakar na appeal tawrakli National Highway Kuntra Taret Imphal jiribam lambida ngasi tongan ba pochai sing puba gari chama tara manga Imphal gi damak jiribam tahdokre aikhoi gi jiribam paumina hai gari sing adu ayuk pung taruk harai helakpa duaida jiribam thadokibani madugi manungda LPG puba gari kunipan petrol puba gari kuntra taret diesel puba gari kunipan cement puba gari tara mari yauna atai polam sing puba gari sing yauri Yangkai mari subaw All Manipur Short Play Competition lisingani kun manga ngasidagi tha sigi tarani thoi phawba Imphal gi High School Police Land da leba Manipur Dramatic Union gi auditorium da horagani competition asi theater center Manipur amsung Manipur State Kala Academy Imphal na punna sinbani masida tongan ba kangbuna sanaba short play tara manga utkadauri State Language Act Regulation hena khangna bagi pandam da Imphal Airport asinduna Hindi lolgi workshop ama airport asigi main holdang arang pangthokre workshop aduda akhang ai sing airport asigi staff sing saruk yakhi Kunthani thoirak subai Imphal book fair tha si tara manga dagi Imphal dai laiba State Central Library campus amasung kaisa pataleba Manipur State Archives ta pangthok lagani Numit tarani chumna sathaga taba lairiki mela asi State Central Library Imphal 12 District Library Department of Art and Culture ga punna Library Association mala amasung NGS Library ga khusamna duna chinbani Narcotics Control Bureau NCB amadi Central Reserve Police Force CRPF ki apunba kangbuna aijol gi mafang kharada thi humbagi thabak chathabada drug kilogram 5 gram 5 rom phare majida chenaba miyoi ni panchu phagat pangam kre police na phagal aba miyoi sing adu wahang pahang tawada drug sing adu indo me mangam khaila na purak laga Bangladesh tamna punaba hotnarambani haiba khangle state authority singapuna kusamna na chatpada hena khudung chana bagi damakta Guwahati da NCB ge anoba regional office amasu hangdokre
Assam Police na Karbi Anglong Silchar amati Raija sigi tongan ba mapam dagi drug kaya phagat pangamle ngarang Assam Police na mapam singa sidagi lupa koti tarama thoirongi oigadaba NDPS contraband kilogram chama amati yaba tablet kaya phagat pangam khi Mukhyamantri Himanta Biswa Sarmana alam Assam Police na drug ki mayukta changchilliba khongtang asibu thagatladuna hai Assam Police na mathau masak khangna drug ki mayukta changchilliba khongjang asina drug karbar tawriba miyoi singda akiba amadi ninghanaba pok ahle tabiriba pau si Akashbani Imphal dagini Delhi Police na National Capital Region NCR gi manak nakpam mapam sing amadi Haryana gi tongan ba mapam chamayang kaida ngarang numidang thi humbagi thabak chatabada hingsa gi thabak singda chenabani haba geng khupu amagi mioi tara taruk phare Delhi Police ki personnel chanipan yang kaina ngarang athengbada chathagi bo operation amagi makhada mioi sing adu phagat pangam khibani Delhi Police na hai pharabe mioi sing adu michamdagi namduna sel kaiba aine dapa mongda Nongmeikapam toba drug trafficking amadi huran jinthi toba da chenwa singni makhoi dagi pistol tarani pan live countries ni phum doi bulletproof gari ani chaka ani pan ba gari ahum mobile phone chama kunni thoi wireless set ani sel oina lupa lakh tara amadi ni sagi pol amgram chatuk yang kai phagat pangam khi Delhi Police na hiram sigi matangda arms act NDPS Act amasung Excise Act की मखादा केस सारा तरु लोकहले भारत की राष्ट्रपति द्रौपदी मुर्मू ना रशिया के राष्ट्रपति व्लादिमीर पुतिन का ngarang unaduna wafam kaya khanakre श्रीमती मुर्मू ना हाई राष्ट्रपति पुतिन की भारत खोंगचत असि लेबाक अनि की मरी एना चेचिल हलगनी महांगना चाहि कया की मांगदगी प्रिविलेज स्ट्रेटेजिक पार्टनरशिप की मनुंग चना रशिया की राष्ट्रपति ना लेबाक असिदा मतेंग पांगबगी दमकसु थागतप फोंगदोखि पार्टनरशिप असि लेबाक अनि की शांति तंगदु लेताबा लालोट इतिक अमसु टेक्नोलॉजी की लमदा खुमांग चाउसिनबा होनबदा चाउना मतेंग ओइरी Mahana high level political exchanges, trade and economy, ngaksel, science and technology की लम सिंगदा चाउना अवोन ब पोरक पंगमले श्रीमती मुर्मू ना हाई हमारे लिए विशेष महत्व रखता है क्योंकि हम भारत रूस स्ट्रेटेजिक पार्टनरशिप 25वीं वर्षगांठ मना रहे हैं एक ऐसी साझेदारी जिसकी नींव अक्टूबर 2000 में महामहिम राष्ट्रपति पुतिन की भारत यात्रा के दौरान पड़ी थी और जिसे वर्ष 2010 में स्पेशल एंड प्रिविलेज स्ट्रेटेजिक पार्टनरशिप के स्तर तक उन्नत किया गया तुंदा Mapal Thoram Mandri Dr. S. Jaishankar na luchingba mihut kangbo amana Sri Putin bo airport phawa thindokhi Leibak asinang asi Bharat ki Sangbidan sembada achoba thodang lauramba amadi Dalit singgi luchingba Dr. B.R. Ambedkar na lekhidabagi chahi humfuda subagi Mahaparinirvan Divas pangthokli New Delhi की पार्लियामेंट हाउस ता पांगथोकपा बाबा साहेब अंबेडकर की पुण्यतिथि दिवस थौरमदा राष्ट्रपति द्रौपदी मुर्मू प्रधानमंत्री नरेंद्र मोदी कांग्रेस लुचिंगबा राहुल गांधी यावना अतै लुचिंगबा कयाना बाबा साहेब अंबेडकर की फोटो दा लै कतुनै इकाई खुमनाबा उठखि सोशल मीडिया दा थागतपा वारोल अमदा प्रधानमंत्री ना हाई डॉक्टर बाबा साहेब अंबेडकर असि लेबाक असिदा मिपुम खुदिंगमक्ता अचुंबा अमदि चपमानबा थागता पुरकनबा होनरंबा लुचिंगबा amani mahaki Bharat ki Sangbidan sembada mahakna lauramba thodang aduna nga sisu laibak asibu Viksit Bharat ohenaba lamjing lamtakli Kendra ki Griha amadi Corporation Mantri Amit Shah ngasi Corporative Mantralaya ki ahum suba Parliamentary Consultative Committee ki miphamda saruk yagani numit humni ki khongchata Gujarat laiba Griha Mantri na mipham asigi mangoina na Sanadarda Bio CNG amasung har putopai ki plant ama sangagani amadi ton chama yangkhai henba angangi sangom powder plant amagina urep yung tamgani aroibada maruiba pau Raja sida ningthamda changlakbaga loina na ingbaki chang hengalakli ukhul jilla da ayuk angan bada untare hairi Thobal jilla gi police station na kon bam mapham singda motor vehicle gi ek thugai duna gari thoba singi matakta drive cha tharagani
दिल्ली पुलिस ना नेशनल कैपिटल रीजन दा थी हुंबगी थबक चाथबदा हिंसा की थबक सिंगदा चेनबनी हाइबा गेंग खुपू अमगी मियोय 13 फारे अमसुंग भारत की राष्ट्रपति द्रौपदी मुर्मू ना रशिया की राष्ट्रपति व्लादिमीर पुतिन गा ngarang unaduna wafang kaya khanakre paulu jare